Naga Women's Union na Naga Hotages Tarukpu Thadokhanbiraknaba Amadi Wilson Thanga Chiru gi Mihatta Chenaba Singh CHEIRAK PIBINABA Amadi Victim Singgi Justice Pinaba SENAPATI District ke Deputy Commissioner gi KHUTHANGDA Prime Minister da Memorandum PISINKHRE Memorandum aduda manipur da hojik yamna aruba fibam amada leire chahi ani gi angang ama yauna Naga gi miyoi tara nipan su kuki militants na haukiba tang tara humdoida fazan kibagi manungda tang tara mangada angang yauna miyoi tara taruk amadi thadorakle adubu Reverend Dr. Manu Tuimai Pastor Hantipau Ferunglungbo Dilip Amadi Kaliwongbo hairiba miyoi taruk asidi hojik fawa mari makong khangdri Micham Singh Fazin Kibagi Thong aduda Kuki Militant Singa Leilon Wifi gi Chief Mr. Lalboyga Lautunai Haibasi Mayek Single Maramaduna Athubada Hotages Taruk Tek Kaidana Thadoraknaba Sinbiyu Hotages Singbu Faba Amadi Micham Hatpa Singh Fabiyu Daulang Village Tagi Wilson Thangbu Hat Kibagi Damakta Achumba Wal PBU Hotages Oina Faduna Pururaga Thadoraklaba Nupi Angang Sim Protection PBU Su Agreement Abrogate Tobiyu State Forces ki Pangal Hengathanbiyu loinana Naga taba mafam singda thokliba pamdaba thodoki justice PBU amadi security ke film yengsinbiyu haina memorandum aduda palli